Lamdam asidagi Armed Forces Special Powers maru phangna louthok-khinaba Amuco Poirei Leimarol Amawova Amadi Msf na Akanba Khongjang changshinnaba warep loukhre hiramasiga mari leinana kwa kaithel da leiba Amuco gi office mamang da pangthokpa paugi mefam amada Amuco gi Vice President Sanjoy Sorokhaibam na hai Irang thoklingai cherakta center na Afspa thamchilakliba asi anuba irang ama amuk thoraknaba barton tobaga pangkhakni lamdam asigi miyamna matam sangna amuba lo asigi makhada awaba khangtuna lakpani tamthiraba lo asina maram oiraga miyoy kayagi punsi pikhamnakrabani hauzik amuk Afspa thamchilakliba asi loop mari asina akan mamongda kandem tawi Thawang asi center na aikoi masel gi marakta nungsinadana divide and rule policy chathabani haina lawi tamthiraba lo asi lamdam asidagi maru phangna muthatnaba hotnabada aikoi amata oina changsinminasi miyamna khongjang changsinbada lawgadaba slogan kharasu lupmari asina thamle slogan sing adudi Manipur pumbadagi Afspa lokthokkadabani Manipur da draconian lo thamjinba yaningde tamthiraba mihatpa sing faduna cherak pigadabani Manipur da huzik thokliba irang asigi waroisin purakpagi mahut Afspa amuk lokthokpa amuk thamjinbagi thong yaningde Manipur gi apunbagi saktam kaibi yaroi haibana jingba slogan sing asini loop mari asina draconian law asibu louthoknaba matam gi oiba khongjang changsilakpada leibak miyamna mapung fana sogatpiu haiki nakalamromda chahi fawba fadriba angang ama yauna miyoi taruk kuki khulai paiba singna mihat thina hatkiba asi terrorist ki thawong asi akan mamongda kanem tawi hainasu mahakna makhatana phongdokhi Manipur ki apun basaktam kai bai yaroi maram aduna hojik leptana hariba people masida divide sanarpa amadi Manipur thugaina honarpa adu lona reimpose tawsilakpa aspa masi strongly condemn tawi aduna aikoi loop marina pandam masi phangdi phawwa aikoi government India amadi government mari authorities ki mathakta khongjang changjin gane haibase ngasi miyam mangda thamjari aduna sigumla khongjang changsilakpa matamda Manipur da lariba miyam sing amadi difference of the group singna loop singda jati kanglup khaidana Manipur imagi dongta areba sakti puthoga thongna leina aikoi iram ijati ase kandaba yate mihat aikoi gi madam lamdam asida nupi angagu sanapol aina aduga aikoi gi miyuri singbo haningo matada baligi hamingi tata halibase kudak lepkadabni Manipur masi thuganu kudak lekadabni madugumba strongly akoida condemn toy government in the policy terrorism thongni asi thamjaningi aduga loina aikoi gi Manipur miyambu ngasi asuki matik wahali base yaningde